Maya Bohan Mutita Kanglay Debut Taram No Chiri, Nasi Maya from the Kutul Tamjagotari film Sigi Mamingna, Bedam. Movie C 2010 movie Niedoga IMDb Dana, 8.1 Funky. Movie Sigi Maru and Saktam Lang Basina, Alu Arjun, Anushka Shetty, Manchu Manos Baspai, Asina Chingmani. Movie C Mio Medigi Punsida, Laduna, Aro with a Punatin of a Gimatanga, Lapo Walia Dudani. Mio Mary Habdi, Bibek ne. Ahal bana gaya ne कोथे की लेरंग उरी भी सरोस ने रहीमुद्दीन कुरैशी अदुगा मयाम की अल्लू अर्जुन ना केवल राजू की शक्तम लांगनी बा मकोई में आगे वरी असीनी विवेक है बनु पामचा से मपार मियोई बनी अदुगा महांग असीना रोक्सार वनी बनी विवेक के लंबी दा अपन बक्या लय अदुगा महांग न रोक्सार वनी मुमतम दा अपन बक्या लय बदुना महांग याम कन दे फाव बंगम जदी Kanaguma Misama Popo Matanda, Imunga to Yan Harawni, Adubu, Poliba Tuna, Lara Munda Popo Taragadi, Yam no Reputiba Po have the way. Ramu Haribulu Pass in a Mahaki, Imungaluncha with the Mota, Pasha Purupani Aduga, Pashadu, Mapamatugi, Gundam, the Pubo Rami. Mahaki Matsunupa do Lila Sudan Tawa Yaduga, Gunda to Mina Pasha Holakami. Ramugi Molu people the mana, Sankoti Big Rabni, Sendo Katanga Hadana Hajay Adubu. Aduda Handi, Bachubai na Koribado, Babala Kadabni Hatuna, Maki me dun harami. Bachubai me duna, Ramudon Salaga, young woman won the high cynical. Karigumana Sendo the Purgalak Tarakati, Sumagalogan Habni. Cinematala Jamelagi, Maki Kotia to the Maki customer Malakami, customer duna Angam put in the Sulakami, Anga Dunadi, a hing of the Lembitamata, Saros Pami Hadun Harami. Zemina Sarostia, Royatopamatiu, Sarostia, Tangi, Mayam, Sakwazi, Hadlam Hakti Hara, Rizabo in a Tamiadun Harami. Ate di Lupalising Tarawa, Suyani to Bo Saros till Palising Kumanga Peter Diaro Hadun Harami. I young answer, Lupalising Kumanga, Gero, Saros the Pami, the Haiduna lady. Saroska Hile Minani High, Aduna, Saros the Kotoro Haduna Jamela the Harami. Saros heavily Tambal. Maki figures is Tambalga Chapmane. Mahamasama Masamak film star Madagita, they had no conjapun pimani. Adubu Marabak Titer Mahak, Mapumasida Panduna Lerabani. Adubu no Monatrago nobody Mahak Mapumasidi Pidon Sitkartavani. Lupamaza Duna Saroski Mamma the Lebladuna, Mamma no Kapangam the Gilage Adubu, Sarosati Mahakima P. Marola to Hydotuna, Lupamaza to the whole of me. Adumu Lupamaza to the Mamma no Kapangam Dana Dumak Lerami. Saroski Tonga to the Tanzada, Saroski Mamma Homo Kamona, Tong Telakami. Mahana Tonga Doctuna, Yematum da Kamona Haraki, Se, Gotiana Pontropani, Pona Sipayu. Sarosna Pona to Pacalapomatum da Gotiana Harry, Nangi Figaram soon, Nangi Pasabadu Yematum da, Mipum Kudimon Nari Aduna, Nangi the Mokta, Inakon Customer Calere, Aduna Mapoma do the ye, Lao Duga Mapoma Sido in the Tosilo Hadun Harami. Sarosna Pamasadu da Nanakonumizelo Waishanagi Hadun Harami, Adu Gotiana Haraki, December Gitan Kutama to ye, by Vainumito. Madurida party matogani. Ina kun burn ha nigi the muta nang se. Lupala anida Yanakrabani hadun harami. Why do ta matamda Sarosiam Harau Jeremy Duga, Gotian Haraki, Ano was hila posida, ano business am a whole dabani. Nasini without Loshalaka Tolo haduna. Gotian Saros the harami, Tanja Adumutada, Lupamacha do Imana Korum Tari haduna of home to the Shin Kirami. Lupamacha do Centropo, Matamda Jamela Latuna, Cariguna customer Tanturaise. Madura Sarosna, Malta, we are the Dablicano, Pashadi for the Lorobanatro. Mongoli Lupalising Kumanga Lorgana, I want to Lupalising Manga to Piri Zagino. I call you Sai Sarusana, and I couldn't talk about Duga Pashana in a loba. Madura Jamila Haki, and idea his hour Payam Herena, Langi Pashana ne, which is Sadiko, Masiki Pashasing Chena Munkiagi, Sakuma Mutribani, Aduga Masida, Season River Pashasing as a police to Piribani, Dalari sing the Zupiribani, Mayam Piribani. Madura Sarosna Arki, I guess actually my Anna Palmer Lak Payani. Madura Jamila Mohari, Nagisado, Campazabanina, Guna Mangatrula, Ganama is it Hazelman Pazani. Maduri Saros Hawtuna Chindapom Narami, Adubukamona Kamdoraduna, Mahati and Albini, Katalogan Mahakaman Risibo, Haduna Jamila, the Harami Duga, I Tim Haduna Jamila Mopon Risalami. Kamona Haraki, Kaida Mutamahaka Canaribno. Or in the Vidani of Home Sitadotuna Saladabani. Sinamadana Rahimuddin Kuresi Halevasi, no Muda Mangarak Namason with Misagamani, Adugo Mahak now. How about him the river say, Mana Muslim Webigi, Tenavanga to Werami. Mana Hai, Muslim Malamba terrorist or Bayai, Muslim Kutimaki terrorist in a Titana. Mahak in the Piga,
ꯅꯃꯥ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯗꯨꯕꯥꯏ ꯆꯠꯅꯕꯒꯤꯗꯃꯛꯇ ꯚꯤꯖꯥ ꯇꯥꯟꯊꯣꯛꯄꯅꯤ ꯑꯗꯨꯒ ꯚꯤꯖꯥ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯅ ꯍꯪꯂꯝꯃꯤ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯇꯝꯖꯔꯝꯃꯤ ꯈꯨꯔꯦꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯄꯥꯝꯂꯣꯏꯅꯦ ꯃꯗꯨꯗ ꯈꯨꯔꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯈꯤꯕꯗꯨꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯃꯁꯤꯗ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯔꯦꯁꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯅꯤꯡꯗꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯥꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤꯟ ꯑꯃꯗꯅ ꯃꯁꯇꯥꯟ ꯚꯥꯏꯅ ꯔꯥꯖꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯦꯕꯜ ꯁꯝꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯀꯦꯕꯜ ꯁꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯁꯇꯥꯟ ꯚꯥꯏꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯣꯝꯂꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯇꯦ ꯍꯥꯏꯕꯗꯤ ꯀꯦꯕꯜ ꯑꯗꯨ ꯃꯁꯇꯥꯟ ꯚꯥꯏꯒꯤꯅꯤ ꯑꯗꯨꯕꯨ ꯔꯥꯖꯨꯅ ꯀꯦꯕꯜ ꯁꯝꯗꯣꯛ ꯁꯝꯖꯤꯟꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯔꯥꯖꯨꯒꯤ ꯃꯃꯤꯡꯁꯤ ꯀꯦꯕꯜ ꯔꯥꯖꯨ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯁꯇꯥꯟ ꯚꯥꯏꯅ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯀꯜꯂꯨꯕꯨ ꯐꯥꯔꯗꯨꯅ ꯔꯥꯖꯨꯕꯨ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯨꯗꯤ ꯃꯊꯛꯇ ꯀꯦꯕꯜ ꯁꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯇꯥꯟ ꯚꯥꯏꯗ ꯂꯥꯛꯇꯨꯅ ꯄꯩꯁꯥꯗꯨ ꯌꯥꯝ ꯊꯨꯅ ꯁꯤꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯇꯥꯟ ꯚꯥꯏꯗꯨꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯀꯜꯂꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯄ꯭ꯂꯥꯁꯅ ꯆꯞꯇꯨꯅ ꯄꯩꯁꯥ ꯌꯥꯝ ꯀꯟꯅ ꯊꯧꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯥꯖꯨꯅ ꯃꯁꯇꯥꯟ ꯚꯥꯏꯒꯤ ꯃꯅꯥꯗ ꯄ꯭ꯂꯥꯁꯅ ꯆꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯜꯂꯨꯕꯨ ꯊꯥꯗꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯇꯥꯟ ꯚꯥꯏꯒꯤ ꯃꯤꯅ ꯔꯥꯖꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯔꯥꯖꯨꯁꯨ ꯄꯩꯁꯥꯗꯨ ꯁꯤꯡꯗꯣꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯑꯝꯇ ꯄꯤꯔꯛꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯄꯩꯁꯥꯗꯨ ꯃꯁꯇꯥꯟ ꯚꯥꯏꯗ ꯄꯤꯕ ꯉꯝꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯀꯦꯕꯜ ꯊꯥꯗꯠꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯁꯇꯥꯟ ꯚꯥꯏꯒꯤ ꯃꯤꯅ ꯇꯥꯟꯅꯔꯛꯇꯨꯅ ꯔꯥꯖꯨꯒꯤ ꯐꯣꯟ ꯑꯗꯨ ꯈꯨꯜꯂꯝꯃꯤ ꯔꯥꯖꯨꯒꯤ ꯐꯣꯟ ꯑꯗꯨ ꯈꯨꯟꯕ ꯃꯇꯝꯗ ꯔꯥꯖꯨꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯐꯣꯟ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯈꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇ ꯀꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧꯔꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯁꯨ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯍꯥꯏꯔꯗꯨꯅ ꯀꯣꯏꯔꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯔꯥꯖꯨꯅꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯔꯥꯖꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒ ꯈꯪꯅꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯔꯥꯖ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯇꯥꯟ ꯚꯥꯏꯒꯤ ꯃꯤꯁꯤꯡꯅ ꯔꯥꯖꯨꯕꯨ ꯇꯥꯟꯅꯕ ꯃꯇꯝꯗ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯔꯥꯖꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯗꯦꯕꯤꯠ ꯂꯥꯛꯂꯝꯃꯤ ꯗꯦꯕꯤꯠꯇꯨꯗꯒꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯋꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯃꯃꯥꯡꯗ ꯅꯪꯅ ꯒꯥꯔꯤ ꯋꯥꯏꯔꯒ ꯇꯦꯡꯀꯤꯁꯦ ꯊꯥꯎ ꯑꯝꯇ ꯍꯥꯞꯄꯛꯇꯅ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯄꯤꯌꯨ ꯌꯥꯗꯅ ꯆꯠꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯁꯨ ꯔꯥꯖꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯔꯥꯖꯨ ꯑꯁꯤ ꯃꯁꯇꯥꯟ ꯚꯥꯏꯒꯤ ꯀꯦꯕꯜꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯇꯥꯟ ꯚꯥꯏꯒꯤ ꯒꯥꯔꯤꯗꯨ ꯁꯔꯚꯤꯁꯤꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯔꯥꯖꯨꯗ ꯃꯌꯨꯝꯗ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤ ꯔꯥꯖꯨꯅ ꯇꯥꯟ ꯌꯥꯝ ꯆꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯕꯨ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯁ꯭ꯀꯨꯜꯗꯅ ꯔꯥꯃꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯝꯄꯜ ꯏꯟꯇꯔꯦꯁ ꯍꯣꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯊꯥꯒꯠꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯕच्चा ꯚꯥꯏꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯔꯥꯃꯨꯕꯨ ꯄꯩꯁꯥ ꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯄꯗꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯃꯁꯨꯡ ꯃꯍꯥꯛ ꯕच्चा ꯚꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕच्चा ꯚꯥꯏꯅ ꯀꯔꯦꯝꯅꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏꯗ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒ ꯅꯪꯒ ꯀꯔꯝꯅ ꯐꯨꯅꯗꯣꯔꯤꯕꯅꯣ ꯕच्चा ꯚꯥꯏꯅ ꯄꯩꯁꯥꯗꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯗꯤ ꯁꯦꯟꯀꯣꯛꯇꯤ ꯁꯤꯡꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯗꯣꯏꯗꯣ ꯂꯨꯄꯥ 10,000 ꯀꯨꯟ ꯈꯛꯇꯪ ꯉꯥꯏꯔꯝꯃꯒꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯁꯤꯡꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯂꯨꯄꯥ 5,000-10,000ꯒꯤ ꯋꯥ ꯅꯠꯇꯦ ꯂꯨꯄꯥ 50,000ꯒꯤ ꯋꯥꯠꯂꯤꯕꯁꯦ ꯔꯥꯃꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯛ ꯁꯥꯕ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯕꯅꯤ ꯑꯗꯨꯒ ꯔꯥꯃꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥ ꯎꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯝꯃꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯥꯅꯨꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯀꯞꯆꯔꯝꯃꯤ ꯄꯗꯃꯥꯅ ꯕच्चा ꯚꯥꯏꯗ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯅ ꯀꯔꯝꯅ ꯁꯦꯟ ꯑꯗꯨ ꯁꯤꯡꯗꯣꯔꯤꯕꯅꯣ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯔꯥꯃꯨꯅ ꯊꯥ 3 ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕच्चा ꯚꯥꯏꯅꯗꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯇꯥꯡ 38ꯁꯤꯗ ꯂꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯏ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯗꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯕच्चा ꯚꯥꯏꯅ ꯇꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯈꯣꯏꯗ ꯅꯤꯖꯔꯨꯗꯅ ꯍꯥꯏꯖꯔꯨꯗꯅ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤ ꯁꯤꯟ ꯑꯃꯗꯅ ꯕꯤꯕꯦꯛ ꯑꯗꯨ ꯑꯣꯗꯤꯁꯟ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯨꯝꯕꯥꯏ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯏꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯔꯥꯖꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯂꯤꯛꯂꯤꯒꯤ ꯀꯣꯐꯤꯟ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯅ ꯁꯤꯔꯕ ꯃꯇꯨꯡꯗ
nong ni thamnabani haidun harami madura rajuna haraki ina kara khonbagi punsi ase yu sire bhauta liligi yum sire leiba phangibni adu boy koina leiba yum sidi yengodana rajuna sum lapo matamda lambi tisha khari golami tisha atu dagi mahana tisha ango bom khaladuna masi kyano haiduna hanami madu lupa champi haiduna haipa matamda duplicate ni lupa yang kai piramge haiduna mahana tisha adu liladuna maki nusi jabi ni pi dugi manata laklami rajuna layo phom dudi ina kara khonba mi singi party da homni aduga mahana mafom duda ra saraduna ina kara khonba saraduna mafom du lakpa matamda nangi tisha to phajai haiduna mafom du leiba nupi amna haraki madura mahana tisha se london dagi ni haiduna harami mafom du mahana laktuna puja ga thenarami aduga puja bu mahana malakungda phu kamba matamda isingda tarami puja na su mahapu isingda chingtharami puja adu mamaga phone wari sana dur lerami aduga canada da gi nupa ma 5-star hotel da new year gi numina tuda lakani nang mahakam da unau haiduna harami adu puja na di una ningdi haiduna harami rajuna ka to yoroge haiduna hamba matamda puja na akhoi mana canada da gi siddharth ko nupa ma ai una na baida mata 5-star hotel da new year gi party numina tuda una na baida mata silli masi aina di kaya di pamde madura rajuna masida aina to boya psi karino haiduna hanami madura puja na harki numida tuda nang su ai gelona sasi aduga mafam adura nangbu aina mayam sakta kani ima dagi imanabadagi mipum khudi makta maduda rajuna harki karigomba nakhoi na mana aise pamdu bataragadi kaidobugi pamloidino lai lai so duyam haiba sak adyam phajaba ina kara khunba masadabu kaidobugi khoi mana pamloidino haiduna puja na haijarami madu hare bhokta roi mana ya taragadi haiduna ras na hanjarami madura puja na haraki upai litragadi nangse aina mayamda aigi boyfriend ne haiduna lakhokpa taredana duka nang luhongani haiduna su lakhokani adu itaragadi nang su aigi luhongba natana upai sunai leharo new year gi party du yauna bidamata mafam aduda passes sangi passes sing adu hala lo so haiduna pujana raju da haiba matamda rajuna ina khonba saaduna aigi driver thaga la holu haiduna harami kurisi su mafam amada mahakna visa lo bulaklami visa ngai na mahana anga amu urubu matamda mahana hospital dagi mahaki angang adu phaibongni aduduga maming se kari thonji ke haiduna mahaki nupiga bike tongduna lakpa matamda lambida ganapati yi puja to mi myam tinna lerami mafam aduda rang kya sai sai dun sanarami tanja aduda makhoi su upai letamni lambida phau da baya da brina gai du hujun ba matamda mahaki nupida rang chaisalaklami madura mahaki nupina haina da mo du uba matamda kurisina rang chaisalai ba mi singdura masi lamhenba angau pai nga tani haiduna hairuba matamda mi singduna kurisi bu tamthina phurami kurisi gi nupi gi mabukta leiriba anga adu kairami tanja adura muslim uba yadaba police amalaklami mahana muslim khudimag se terrorist ne haiduna khanbani makhoina phunaba aduda police aduna khanaba du khamtolaga rahimuddin nangi naming to kai kawi haiduna haiba matamda rahimuddin kurisi kawi haiduna harami madra police aduna mafam asira irang sagar pala ira haiduna kurisi dubu mahana phurami police aduna makhoi bu tanthokladuna lining ge ga liningu nakoina bakta kyai mingse senda halabne haduna tanthokhlami aduga rahimuddin tholakko matamdadi mahaki ni pido I haladuna mafam da ta adru le madu thenaba matamda mahak thamoi kai hi duga makhoi ne mak punna kapminarami thodoga sidagi ni rahimuddin mahana india da leninda dana mahana dubai ra channa pidam to honari ba ase asum tawdana khorisibu mahaki visa pirami duga kanam kana chatino haiduna hangba matamda new year nimita chatine haiduna harami sinamadana upai leitraba padma amasung mahaki makubo adu doctor amagi clinic ta laktuna kitni yon ke haiduna harami mala kitni yolko paisa aduna bacha bhaide pieduna mahaki macha adu thadu haladuna laitam hanba pami haiduna tamlami doctor aduna mahaki contact amada pau phongnaraduna lupa lising mar phupi ge haiduna harakhi doctor aduna changsala aduna apangwa patmada nang isi yamna moli maram aduna paisa yamna tan hareini haiduna harami madra padmara makhunlona aduna paisa do singdeba yaroi aigi chana pado bachana phajanduna leirabani haduna kaptan hajarami madudagidi doctor aduna phone tawba sajanarami aduga phone torami mahakse khoi khangna chanabani aduga mahakse paisa yamna darka oire haduna haiba matamda doctor aduna padmada lupa lising ni phu piba yakani haiduna hare haiduna tamlami padma su hoi phare yare haiduna yajarami sinamadana raju mahaki mamanabga lonena bike tongduna 5-star hotel da laktami aduga mafam aduda passes kakna bidamukta changi tawba matamda mahaki mamanabadura mahana ina khunbagi matau tamu haiduna ina khunbadawna
ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯄꯥꯁꯦꯁꯀꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯡꯒꯜꯒꯤꯅ ꯂꯨꯄꯥ 10,000 ꯂꯨꯄꯥ 1 ꯇꯥꯕꯅꯤ ꯑꯗꯨꯒ ꯀꯄꯜꯒꯤꯅ ꯂꯨꯄꯥ 90,000 ꯂꯨꯄꯥ 2 ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯃꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯨ ꯄꯨꯡ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯨꯄꯥ 1,200 ꯈꯛꯇꯅ ꯌꯥꯅꯤꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯃꯣꯏ ꯅꯤꯡꯍꯟꯅꯗꯨꯅ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯈꯔ ꯆꯥꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 90,000 ꯀꯅꯥ ꯂꯧꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨ ꯃꯃꯥꯟꯅꯕꯅ ꯇꯞꯅ ꯉꯥꯎ ꯃꯤꯅ ꯂꯥꯏꯔꯕ ꯃꯥꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯥꯏꯛ ꯑꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯖꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯕꯥꯏꯛꯁꯦ ꯃꯁꯇꯥꯡꯒꯤ ꯕꯥꯏꯛꯅꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯗꯤꯅꯦ ꯍꯤꯡꯕ ꯑꯃꯗꯤ ꯆꯪꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯕꯜꯒꯤ ꯄꯩꯁꯥ ꯄꯤꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯃꯍꯥꯛꯅ ꯆꯞꯈꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯣꯟ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯥꯏꯛ ꯑꯗꯨ ꯌꯣꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯨ ꯑꯗꯨ ꯂꯨꯄꯥ 90,000 ꯀꯥꯏꯗꯒꯤ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯁꯔꯣꯖꯀꯤ ꯀꯣꯊꯤ ꯑꯗꯨꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯔꯣꯖꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯖꯃꯦꯂꯥꯗ ꯍꯥꯏꯔꯝꯃꯤ ꯁꯔꯣꯖꯇꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯅꯧꯕ 2-3 ꯂꯥꯛꯑꯕꯅꯤ ꯃꯗꯨ ꯑꯣꯏ ꯊꯥꯖꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯔꯣꯖꯁꯦ ꯊꯥꯖꯤꯜꯂꯛ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗꯒꯤ ꯄꯩꯁꯥ ꯈꯣꯝꯀꯠꯂꯤꯕ ꯑꯁꯦ ꯈꯣꯝꯀꯠꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯃꯦꯂꯥꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯁꯔꯣꯖꯄꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯁꯔꯣꯖꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯁꯔꯣꯖꯀꯤ ꯃꯃꯥꯟꯅꯕꯤ ꯀꯃꯣꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯅꯄꯥꯡꯒꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯀꯨꯏꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯨꯂꯤ ꯑꯃ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯔꯣꯖꯇꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯒꯗꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔꯗꯨꯒ ꯂꯩꯃꯤꯟꯅ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯍꯤꯡꯗꯨꯗ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯍꯟꯕꯅꯤ ꯁꯔꯣꯖ ꯃꯐꯝ ꯑꯗꯨꯗ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯃꯣꯗꯒꯤ ꯒꯨꯂꯤ ꯑꯗꯨ ꯂꯧꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯒꯨꯂꯤ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯆꯥꯔꯤꯕ ꯒꯨꯂꯤ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯀꯜꯍꯟꯅꯕ ꯅꯠꯇꯦ ꯇꯨꯝꯅꯤꯡꯅꯕ ꯒꯨꯂꯤ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯍꯟꯈꯤ ꯔꯥꯖꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯔꯥꯖꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯅꯦꯅ ꯌꯣꯛꯄꯅꯤ ꯃꯅꯦꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯒ ꯃꯁꯇꯥꯡꯒꯤ ꯒꯥꯔꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯝꯃꯤ ꯃꯅꯦꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯇꯤ ꯄꯨꯖꯥꯅ ꯅ꯭ꯌꯨ ꯏꯌꯔ ꯄꯥꯔꯇꯤꯒꯤ ꯄꯥꯁꯦꯁ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯖꯥꯅꯤꯅ ꯈꯜꯂꯗꯨꯅ ꯃꯅꯦ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯄꯨꯖꯥ ꯑꯩꯅ ꯅ꯭ꯌꯨ ꯏꯌꯔ ꯌꯥꯎꯅꯕꯒꯤ ꯄꯥꯁꯦꯁ ꯑꯗꯨ ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯅꯦ ꯑꯗꯨꯅ ꯀꯅꯥꯅꯣ ꯄꯨꯖꯥ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯊꯛꯄ ꯍꯧꯔꯕ꯭ꯔꯣ ꯅꯪꯕꯣ ꯄꯨꯖꯥ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯁꯥꯎꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯔ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯨꯖꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯃꯨꯛ ꯆꯥꯎꯏ ꯃꯍꯥꯛꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯁꯛ ꯑꯗꯨ ꯌꯦꯡꯖꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯃꯅꯦ ꯑꯗꯨꯅ ꯆꯩꯔꯝꯃꯤ ꯃꯗꯨꯗꯨꯅ ꯌꯦꯡꯗ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯣꯔꯤꯕꯅꯤ ꯁꯤꯟ ꯑꯃꯗꯨꯅ ꯕꯤꯕꯦꯛ ꯑꯗꯨ ꯍꯌꯦꯡꯗꯤ ꯀꯣꯟꯁꯔꯠ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥ ꯃꯦꯖꯔ ꯀꯨꯜꯀꯔꯅꯤꯅ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯅꯪꯒꯤ ꯑꯥꯔꯃꯤ ꯆꯪꯕꯒꯤ ꯐꯣꯔꯝ ꯑꯗꯨ ꯐꯤꯜ ꯑꯞ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯑꯥꯔꯃꯤꯗ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯄꯥ ꯑꯃꯁꯨꯡ ꯅꯄꯨꯗꯤ ꯑꯥꯔꯃꯤꯗ ꯌꯥꯎꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯩ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕు ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯔꯣꯛ ꯁ꯭ꯇꯥꯔ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯔꯣꯖ ꯑꯗꯨꯁꯨ ꯖꯃꯦꯂꯥꯒꯤ ꯀꯣꯊꯤ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ ꯑꯍꯜ ꯑꯗꯨꯁꯨ ꯀꯤꯗꯅꯤ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯨꯁꯨ ꯂꯨꯄꯥ 90,000 ꯀꯔꯝꯅ ꯁꯥꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯔꯥꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯀꯅꯥꯗꯒꯤ ꯄꯩꯁꯥ ꯄꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯇꯞꯄꯨ ꯁ꯭ꯋꯥꯃꯤꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯔꯨꯁꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯕꯦꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯕꯤꯕꯦꯛꯄꯨ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯕꯦꯛꯇꯤ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗ ꯊꯦꯡꯅ ꯌꯧꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯉꯟꯇꯥꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯈꯣꯏꯅ ꯕꯥꯏ ꯔꯣꯗ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯝꯃꯤ ꯁꯔꯣꯖꯁꯨ ꯇ꯭ꯔꯦꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯂꯣꯏꯅꯅ ꯃꯨꯝꯕꯥꯏ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯟꯗꯀꯤꯁꯣꯔ ꯀꯧꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯁꯔꯣꯖꯄꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯔꯣꯖꯅꯗꯤ ꯅꯨꯄꯥ ꯑꯃꯈꯛꯇꯒ ꯂꯩꯗꯣꯏꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯅꯟꯗꯀꯤꯁꯣꯔꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯣꯖꯅ ꯍꯅꯨꯕ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯒ ꯑꯩꯅ ꯀꯔꯝꯅ ꯂꯩꯗꯨꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯁꯥꯎꯅꯔꯝꯃꯤ ꯔꯥꯖꯨꯗꯨ ꯁ꯭ꯋꯥꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯁꯩ ꯁꯛꯄ ꯌꯥꯎꯁꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯋꯥꯃꯤꯗꯨꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ
ลูกป้าลิชิงนี่พูดไปอยู่ให้ดูนะฮะคีลูกป้าลิชิงนี่พูดจะเกี่ยวกับให้บ้านมาทำดามากินดูปีกันเลยนะปาร์ตี้โตตัวให้บ้านมาทำดาสามีดูยามสาวเราไหมราจูนสามีดูดามาสินุสิบยี่มาตั้งนี่ลับอินเด็ดกินมาตั้งนี่ให้ดูนะฮะคีมาดูดาสามีดูใกล้ที่ไปสานให้ดูนะเราเราไหมมาดูดามาเลยปาร์ตี้โตตัวนี้เป็นปีโตอินาคาราคนมาจานี่ดูกะมาฮาปุโลดีไอ้หนุ่มไอ้ดีนี่ให้ดูนะฮะมีมาดูมากินมาเลยประตูสุมาทิ้งพังละมีมาดูมาเลยประตูดานั่งกินดีกันเลยบุกไอ้หนุ่มให้ดูนะให้บ้านมาทำดามาหนุ่มไอ้ตาดีมาคีไดรเวอร์สู้ไอ้นี่ดูนะให้ดูนะฮะมีอินาคนไม่พูดสิไม่หิ้งเสยังอุศิระบอกแต่มาคุยเสกลาสกี้ฟรีสทำเลยปนี่ดูกะคุยพูดสิจะไก่หนุ่มให้ดูนะเปลี่ยนแต่นะมาหาสามีดูนะฮะมีสามีดูนะไอ้ดีพิซซ่าการิโลตัวนู้ไอ้ดีเบงจะไล่ไปสุดที่ไอ้ดีเบอร์เซนปาร์ตี้จะไล่ไปนี่เราจะรู้อุปยามตัวดิฉันบิวให้ดูนะฮะมีมาดูได้กี่ดีสามีดูนะนั่งกี่ใบสิ่งของทุกข์ให้ดูนะฮะมีใบก็สิดีมาสานใบกี่เนี่ยให้ดูนะฮะมีมาซิโยโลดีลานตานี่ให้ดูนะสามีดูนะฮะมีอุปยามตัวสามีดูนะฮะกี่ไอ้เนี่ยให้ดูไปทับเสให้ไปมาทำนุ่ยตัวบุ้งกำดงวันดีมาดูมาคุยในตัวเกให้ดูนะฮะมีอรุณตาลิฟาร์เรมีกี่สนาทะลุให้ดูนะฮะกี่เราจะสู้มากินุสินะไปนุปีดูกี่ดมุตตาสนาทัดไปดงกำนี่ให้ดูนะมาจับมีคนเรียกพิรามีมาคุยในจะลำดับแล้วสนาทัดไปมาทำแต่สนาโดมาดีสบุทะลุนูยูวันมาพลักไตให้ดูนะฮะกี่ดูกะสนาโดยามนะป้าประจุทะลุกันให้ดูนะฮะมีมาดูสิยูมันพลักไตให้ดูนะให้มาดูมาละไปดูนะจะมีอะไรสิเราดูกะสนากีจางดูโอละกะทะลุเสียให้ดูนะพากิตอมดูฟังดูดิสักทีपदमा की मकू बोलते पदमा न कब्चर ना कितनी सिकार दिले के है दुना हरमी मदरा मकू बोलना माँ की फुरी तो चंकर दुना माँ की कितनी लोग थोके बजा गाल ताला में अदुगा माँ के ममोन पी दुना हरकी आइडी कितनी सिकार दे आओगे बखांग मुद्रे अदुगा मसी योत जल लोग थोकनी है दुना सु खलु बनी मदरा मकू बोलना है कि योत जल लोग थोकता मती डॉक्टर न थांग थारा लोग थोकता बनी आइगी कितनी से लोग थोम ददार कदी बच्चा भाई की सेंकोक तो बाबू सिंह बंगम नम नोई दबनी मदुरा माँ की मौन पिदना की बाबा नंग हनुरे नंग मधुम न तौरम मोई दबनी ने हाइदना हाइब मतंदा मकु बोदना लारे बगिदी माँ की मचा मसुगदना माँ के असेंग लन्नी ने ऐसे लाई लाई सुहैते ऐगी चान पासु लाई लाई सुहैते नंग सुहैते अदुबु ऐखोइगी सुदुदिने लाई लाई सुहैबा मी मोई तारगदी माँ की पुंसी महिंगसे खरत ओइसु फगनीदना मदुरा पदमाना हकी ऐना सानुबु निथिना लाइट मनगनी मधुगिदमुक्ता आगी हकचांग कयासिंगसे लोइना योंथोकनी बिबे अमसुंग मखोई ममानबसिंग अदु बाय रोडता मुंबई तमना चलमी अदुगा मखोइना सम लाखो मतमदा बिबेगना गारीगी सनरूपतगी थोलादुना मथा अदुगी तर खोम मतवदुदा मनिंगदा लाकपा तता अमना बिबेगता थिना चेबिरमी मतवदु उब मतमदा बिबेग सावतुना तता ड्राइवर दुबु कोदान तानरमी असमसुम तानरपा मतमदा बिबेकना ट्रैक्टर अमदगी ममाइदु लेखपा मतमदा ततादो एक्सीडेंट थोहोई बिबेकी नुसिनजबी नुपीदुना मखोगी मतिंग पांगनुसे हाइदुना हाइबा मतमदा बिबेकना यारमदे राजू मसु माकी ममानबना समलापा मतमदा लाइसिंगदा लेबा कांसीजोइन हुरानसे हाइदुना हाइरमी मदुदा राजूना सावदुना बिखाइदा लेबा पैसासिंगसे हुरालसे चेंदनसु हुरालसे अखोना तांदुरिबा पैसासे लुपा लिसिंग निफुने लुपा चामसनि नति हाइदुना चैरमी मखोइना गारी असुम थौतुना नुपी की मगत सिरिबा सनासिंगबु कोजेंग येंगलमी मदुरा नुपी अमना मंगोन ओइना मिची खजलकबा मतमदा मखोइ पाकतुना चनकिरमी रहिमुदिंगी मेमदा पार्टी अमा तौरमी मखोइ न्यू ईयर अमसुंग दुबई चटपगी दमकता तौबा पार्टीनी मदुदा रहिमुदिन अमसुंग महाकी मपागा वरि सनदुना लेरमी रहिमुदिन महापु दुबई चनबी दमकता हरमी अदुबु मपादी मफम असिदा हौरकपनी अदुबु मफम असिदा सिगनी हादुना हाइजरमी अई अंगांग ओनिगी निसिंग खुदम मयामसे मफम असिदा लोइ लै आई मफम से थादों चपंग मोय हैदुना मपादुना हरमी मदुदा कुरेसिना हकी मफम असिदाने अखोगी थवाइसे सेनबिनबा खनाबता लैरोय मफम असिदा अखोय यामना खुदों थिनिंगाय ओय हैदुना हरमी मफम असिदा अखोगिना हैबदा कना लैते अदुगा लैबिसु किजे मदुदा मपादुना हकी मियोयबना करिगुंबा कीबु की तारगदी मफम कयदा चलसु अदुमक कीबनी हिंदू तरा पुनबा मफमदो मदु मुस्लिम उ मतमदा मुस्लिम अदु कीबनी अदुगा मुस्लिम तरा पुनबा मतमदा हिंदू न मधु उब मतमदा हिंदू दु कीबनी मदुदा रहीमना हरकी पोक्त्रिबा अंगादो मखोइना हाटखेबनी मसिगी अवाब मुचासे करमना खांगलिबनो हाइबदो आइना करमना तंगनी मदुदा रहीमगी नुपी लाक्तुना रहीमबु थेमजरमी सरोसु मुंबई थोंलकी अदुगा नदकी छोना सरोसकी ममानबी कमोदा सरोसबु यानबा थेमिनबैदमक्ता मंगोंदा पैसा अमसुंग मांगना सिजरिबा सनागी लिखदु कमोला पिरमी मखोइना मुंबईदा योगपा मतमददी गोतियादा फोन तौबा मतमदा गोतियादा फोन पाखलमदे उपाय लेत्रदुना मखोइ ट्रेन स्टेशन दा फमदुना ngaiduna lerami पदमा अमसुंग महाकी मकुबो अदु ट्रेन स्टेशन दा योरकी
ꯃꯐꯝ ꯑꯗꯨꯗ ꯀꯤꯗꯅꯤ ꯄꯤꯒꯗꯕ ꯃꯤꯗꯨꯗ ꯀꯟꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯁꯔꯣꯁꯅ ꯐꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯀꯃꯣꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯃꯣꯅ ꯅꯪꯁꯦ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯃꯥꯟꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛꯃꯤꯟꯅꯖꯔꯝꯃꯤ ꯔꯥꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗ ꯊꯧꯖꯤꯟꯒꯦ ꯅꯪꯅ ꯆꯦꯟ ꯑꯗꯨ ꯆꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯊꯧꯍꯜꯂꯒ ꯔꯥꯖꯨꯅ ꯑꯣꯏꯅ ꯆꯦꯟ ꯊꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯣꯡꯂꯝꯃꯤ ꯃꯈꯣꯏꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯆꯦꯟ ꯑꯗꯨ ꯊꯥꯗꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯨꯠ ꯂꯥꯝꯒꯦꯅ ꯔꯥꯖꯨꯅ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯄꯨꯖꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯉꯛꯇꯒꯤ ꯂꯤꯛ ꯊꯠꯄ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯔꯥꯖꯨꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯅꯪꯅ ꯁꯣꯏꯔꯤꯁꯦ ꯑꯍꯨꯝꯅꯤ ꯅꯪꯅ ꯐꯨꯔꯥꯗꯂꯥꯟꯗ ꯄꯣꯛꯀꯦ ꯍꯥꯏꯗꯗꯅ ꯕꯁꯇꯤꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯂꯤꯛ ꯊꯠꯄꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯄꯨꯖꯥꯒꯤ ꯃꯃꯥꯗꯒꯤ ꯂꯤꯛ ꯊꯠꯀꯦ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯇꯤꯟꯖꯔꯝꯃꯤ ꯋꯥꯍꯩꯗꯣ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯔ ꯍꯧꯖꯤꯛꯀꯤ ꯄꯨꯖꯥ ꯍꯥꯏꯗꯣ ꯉꯁꯥꯏ ꯃꯅꯤꯡꯗ ꯂꯦꯞꯍꯧꯕꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯨꯝꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇꯗꯤ ꯆꯦꯟ ꯊꯠꯄꯁꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯥꯁꯤ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯈꯤ ꯃꯍꯥꯛꯇꯤ ꯅꯪꯅ ꯀꯔꯝꯅ ꯊꯦꯝꯃꯤꯕ ꯃꯗꯨꯅ ꯔꯥꯖꯨꯅ ꯍꯥꯏꯔꯛꯈꯤ ꯁꯪꯁꯥꯔ ꯑꯁꯤꯗꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯥꯏꯔꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯒ ꯂꯥꯏꯔꯕ ꯀꯥꯡꯕꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯊꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯩꯁꯥ ꯆꯪꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯨꯒꯤ ꯐꯣꯟꯗ ꯄꯨꯖꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯂꯣꯟꯅ ꯊꯨꯝꯅ ꯂꯥꯛꯏꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯀꯤꯍꯜꯂꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯎꯅꯒꯗꯕ ꯂꯩꯔꯕꯗꯨꯗꯤ ꯅꯪꯒꯤ ꯅꯉꯛꯇ ꯔꯣꯃꯥꯟꯒ ꯌꯥꯜꯂꯤꯗꯣ ꯒꯨꯟꯗꯥ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯨꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯃꯉꯣꯟꯗ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯣꯔꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯗ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅꯁꯨ ꯄꯨꯖꯥꯅ ꯔꯥꯖꯨꯗ ꯍꯥꯏꯖꯔꯝꯃꯤ ꯐꯣꯟ ꯊꯝꯃꯝꯗꯥꯏ ꯃꯇꯝꯗ ꯄꯨꯖꯥꯅ ꯔꯥꯖꯨꯗ ꯄꯥꯁꯦꯁ ꯑꯗꯨ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯣꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯈꯨꯝꯖꯔꯝꯃꯤ ꯔꯥꯖꯨꯁꯨ ꯂꯨꯄꯥ 90,000 ꯀꯥꯏꯗꯒꯤ ꯇꯥꯜꯂꯨꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗꯒꯤ ꯊꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯁꯣꯝꯗꯁꯨ ꯁꯔꯣꯁꯇꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯑꯗꯨꯒ ꯄꯗꯃꯥꯅ ꯀꯤꯗꯅꯤ ꯄꯤꯒꯗꯕ ꯃꯍꯥꯛꯀꯤ ꯀꯣꯟꯇꯦꯛ ꯑꯗꯨꯁꯨ ꯂꯥꯛꯂꯒ ꯀꯣꯟꯇꯦꯛ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯔꯦꯕꯇꯤ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯤꯗꯅꯤ ꯄꯤꯒꯗꯕ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯤꯕꯦꯛ ꯑꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯄꯪꯆꯔ ꯑꯣꯏꯈꯤ ꯑꯗꯨꯒ ꯁ꯭ꯄꯦꯌꯔ ꯇꯥꯌꯔ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁ꯭ꯄꯦꯌꯔ ꯇꯥꯌꯔꯗꯨꯁꯨ ꯄꯪꯆꯔ ꯑꯣꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯈꯣꯏ ꯑꯣꯛꯇꯣ ꯑꯃ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯌꯔ ꯑꯗꯨ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯠꯂꯒ ꯐꯣꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯆꯠꯈꯤꯔꯝꯃꯤ ꯕꯤꯕꯦꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯝ ꯇꯠꯇꯅ ꯈꯟꯅꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯆꯠꯂꯝꯗꯥꯏꯗ ꯃꯈꯣꯏꯕꯨ ꯈꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯕꯦꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯤꯕꯦꯛꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯌꯥꯝ ꯄꯥꯝꯗꯦ ꯃꯗꯨꯗ ꯕꯤꯕꯦꯛꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯔꯝꯕꯅꯤ ꯃꯗꯨꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤꯅꯦ ꯌꯥꯝꯅ ꯐꯖꯩ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯁꯩꯒꯤ ꯃꯌꯦꯛ ꯑꯗꯣ ꯌꯥꯝꯅ ꯐꯖ ꯇꯥꯔꯒꯗꯤ ꯏꯁꯩ ꯑꯗꯨꯗ ꯊꯋꯥꯏ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯔꯥꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯑꯇꯣꯞꯄ ꯖꯒꯥꯗ ꯁꯅꯥ ꯊꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤꯅ ꯁꯅꯥ ꯊꯠꯀꯅꯤ ꯇꯧꯔꯤꯕ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕꯗꯨ ꯆꯤꯡꯊꯔꯒ ꯐꯥꯍꯧꯏ ꯑꯗꯨꯒ ꯐꯨꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯀꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯒꯣꯇꯤꯌꯥꯁꯨ ꯁꯔꯣꯁꯇ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯄꯪꯆꯔ ꯑꯣꯏꯗꯨꯅ ꯐꯣꯠꯇꯨꯅ ꯂꯩꯔꯨꯔꯦ ꯐꯣꯟꯗꯨꯁꯨ ꯁꯥꯏꯂꯦꯟꯗ ꯊꯝꯃꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯔꯣꯁꯇꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ ꯁꯔꯣꯁ ꯑꯗꯨ ꯇꯟꯖꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯃꯣ ꯃꯃꯥꯟꯅꯕ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥꯒꯤꯗ ꯆꯪꯗꯨꯅ ꯅꯨꯄꯤꯒꯤꯗ ꯆꯪꯗꯨꯅ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯉꯥꯎꯖꯔꯝꯃꯤ ꯄꯗꯃꯥ ꯑꯗꯨ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯗꯣꯅꯦꯠ ꯇꯧꯒꯗꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯋꯥ ꯄꯨꯝꯕ ꯑꯗꯨ ꯄꯗꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯔꯦꯕꯇꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯛꯀꯅꯨ ꯃꯥ ꯍꯥꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄꯗꯃꯥꯅ ꯊꯀꯠꯈꯤꯗꯨꯅ ꯄꯥꯈꯠꯈꯤꯗꯨꯅ ꯋꯥꯁꯤꯡ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯔꯛꯈꯤ
ꯃꯗꯨꯗꯒꯤꯗꯤ ꯗꯣꯛꯇꯔꯗꯨꯅ ꯅꯈꯣꯏꯁꯦ ꯑꯣꯔꯒꯥꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨꯔ ꯅꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯇꯥꯛꯑꯒ ꯐꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏ ꯔꯍꯤꯝꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯂꯤꯝ ꯎꯕ ꯌꯥꯗꯕ ꯄꯨꯂꯤꯁ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯔꯍꯤꯝ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯍꯥꯛꯁꯦ ꯇꯦꯔꯣꯔꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯝꯗꯧꯅ ꯑꯣꯏꯗꯣꯏꯅꯣ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯖꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯔꯍꯤꯝꯅ ꯍꯥꯏꯔꯝꯃꯤ ꯇꯦꯔꯣꯔꯤꯁꯀ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩ ꯎꯕꯒ ꯆꯦꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯇꯥꯔꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪꯁꯦ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯔꯍꯤꯃꯨꯗꯤꯟ ꯈꯨꯔꯤꯁꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯣ ꯈꯨꯔꯤꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯀꯣꯏꯒ ꯈꯥꯗꯅ ꯐꯥꯗꯅꯕꯒꯤꯗꯃꯛꯇ ꯁꯛ ꯈꯪꯗꯅꯕꯒꯤꯗꯃꯛꯇꯔꯥ ꯃꯥꯒ ꯅꯪꯒ ꯀꯩ ꯃꯩ ꯊꯣꯡꯅꯩ ꯃꯗꯨꯗ ꯔꯍꯤꯃꯨꯗꯤꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯃꯥꯝꯃꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯅꯈꯣꯏꯁꯤꯡꯁꯦ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯗꯒꯤꯗꯤ ꯔꯍꯤꯃꯨꯗꯤꯟꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ ꯋꯥ ꯉꯥꯡꯕꯗ ꯕꯦꯕꯥꯔ ꯈꯔ ꯊꯝꯕꯤꯌꯨ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯒꯅꯦꯁ ꯎꯠꯁꯕꯇꯨꯗ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕꯗꯣ ꯃꯗꯨꯗ ꯔꯍꯤꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯀꯔꯤꯝꯇ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯀꯥꯏꯅꯕ ꯌꯥꯕ ꯀꯥꯏꯅꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯥꯖꯤꯔ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯔꯍꯤꯃꯨꯗꯤꯟꯅ ꯀꯥꯟꯅꯗꯕꯗ ꯏꯔꯥꯡ ꯁꯥꯒꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ ꯑꯣ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯀꯩꯒꯤꯅꯣ ꯃꯤ ꯌꯥꯝ ꯇꯤꯜꯂꯤꯁꯦ ꯃꯗꯨꯗ ꯈꯨꯔꯤꯁꯤꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯗꯨꯕꯥꯏ ꯆꯠꯀꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯄꯥꯔꯇꯤ ꯑꯃ ꯇꯧꯕꯅꯤ ꯚꯤꯖꯥ ꯀꯔꯝ ꯀꯥꯟꯗ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯔꯥꯡ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯚꯤꯖꯥꯅ ꯉꯔꯥꯡ ꯐꯪꯕ ꯉꯁꯤ ꯄꯥꯔꯇꯤ ꯇꯧꯔꯒ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯅꯨꯃꯤꯠꯇꯅ ꯅꯈꯣꯏꯁꯦ ꯁꯥꯔꯖꯥ ꯍꯥꯏꯕꯗꯤ ꯗꯨꯕꯥꯏ ꯆꯠꯇꯣꯏꯅꯤꯅꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯔꯦꯁꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯣꯝꯒꯤ ꯃꯤꯠꯇ ꯃꯨꯁꯂꯤꯝ ꯈꯨꯗꯤꯡꯃꯛꯁꯦ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯎꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯈꯣꯏꯁꯨ ꯑꯗꯨꯝꯅ ꯎꯏ ꯑꯗꯨꯒ ꯅꯪꯁꯨ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯎꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯔꯦꯁꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯔꯣꯖ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯖꯃꯦꯂꯥꯏ ꯀꯣꯊꯦꯗ ꯏꯟꯁꯄꯦꯛꯇꯔ ꯔꯥꯖꯟꯕꯨ ꯋꯥꯟꯊꯍꯜꯂꯝꯃꯒ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ ꯔꯥꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯀꯦꯕꯜꯗ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯐꯤꯂꯝ ꯂꯥꯛꯄꯅꯤ ꯑꯗꯨꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯖꯨ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯌꯥꯎꯁꯤꯟꯈꯤ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯁꯜꯂꯝꯃꯤ ꯑꯁꯨꯝ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯖꯤꯜꯂꯗꯨꯅ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯂꯤꯛ ꯑꯗꯨ ꯊꯥꯗꯠꯂꯒ ꯆꯦꯜꯂꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯗ ꯊꯣꯝꯖꯤꯜꯂꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕꯁꯨ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯂꯤꯛ ꯊꯠꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯔꯛꯈꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯝꯕꯤꯗ ꯕꯤꯕꯦꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯇꯨꯅ ꯅꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯗꯨꯅ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯁꯤ ꯁꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯔꯥꯈꯤꯁꯤ ꯅꯨꯄꯤꯁꯤꯗ ꯁꯤꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤꯗꯤ ꯕꯤꯕꯦꯛꯅ ꯃꯈꯣꯏꯕꯨ ꯒꯤꯇꯔꯅ ꯊꯣꯝꯗꯨꯅ ꯐꯨꯔꯝꯃꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯕꯤꯕꯦꯛꯄꯨ ꯁꯣꯔꯣꯛꯀꯤ ꯑꯋꯥꯡꯕꯗꯨꯗꯒꯤ ꯀꯥꯎꯊꯔꯛꯈꯤ ꯑꯗꯨꯒ ꯃꯈꯥꯗꯨꯗ ꯕꯤꯕꯦꯛ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯕꯤꯕꯦꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯖꯨꯅ ꯊꯣꯝꯖꯤꯜꯂꯤꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨꯗꯤ ꯁꯔꯣꯖꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯔꯣꯖ ꯔꯥꯖꯨ ꯈꯨꯔꯦꯁꯤ ꯄꯗꯃꯥ ꯑꯃꯁꯨꯡ ꯕꯤꯕꯦꯛ ꯑꯋꯥꯐꯝ ꯇꯥꯈꯤ ꯕꯤꯕꯦꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯝꯕꯤꯗꯨ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯑꯁꯣꯝ ꯋꯥꯡꯃꯗ ꯃꯍꯥꯛꯅ ꯕꯕꯠ ꯆꯦꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯕꯤꯕꯦꯛꯅ ꯒꯥꯔꯤꯗꯨꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯑꯒ ꯐꯨꯔꯝꯃꯤ ꯃꯈꯣꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯕꯤꯕꯦꯛꯄꯨ ꯐꯨꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯔꯗꯥꯔ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯗꯨ ꯇꯥꯇꯥ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯕꯤꯕꯦꯛ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯁꯔꯗꯥꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯔꯒ ꯄꯪꯀꯟꯗ ꯀꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯕꯤꯕꯦꯛꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯍꯪꯖꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯔꯥꯖꯨꯅ ꯁꯔꯣꯖꯇ ꯅꯪ ꯐꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯔꯣꯖꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯚꯖꯟ ꯏꯁꯩ ꯁꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯒ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯀꯦꯕꯜ ꯔꯥꯖꯨ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩ ꯃꯤꯡꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯦꯕꯜ ꯁꯥꯃꯦ ꯍꯥꯏꯗꯨꯅ ꯀꯦꯕꯜ ꯔꯥꯖꯨ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯆꯦꯌꯥꯏ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ
ꯁꯔꯣꯁꯇ ꯌꯦꯡꯕ ꯃꯇꯝꯗ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯔꯥꯖꯟꯒꯤ ꯀꯦꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ CI ꯑꯗꯨ ꯅꯣꯛꯆꯔꯝꯃꯤ ꯃꯈꯣꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ CI ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯁꯅꯥ ꯊꯠꯂꯒ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯌꯩꯁꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ CI ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯍꯣꯠꯅꯕ꯭ꯔꯥꯕꯨ ꯅꯌꯥ ꯇꯦꯛꯇꯣꯛꯑꯦꯅꯦ ꯌꯥ ꯇꯦꯛꯇꯔꯒꯁꯨ ꯑꯆꯥꯄꯣꯠꯇꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯥꯖꯨꯒꯤ ꯃꯁꯝꯗ ꯐꯣꯏꯔꯒ ꯑꯩꯁꯦ ꯑꯆꯥꯄꯣꯠ ꯃꯥꯟꯕ꯭ꯔꯥ ꯅꯈꯣꯏꯒꯨꯝꯕꯁꯦ ꯀꯔꯝꯅ ꯂꯥꯛꯀꯅꯤꯁꯦ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯔꯥꯖꯨꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯐꯣꯟ ꯑꯁꯤ ꯄꯥꯏꯗꯕ ꯌꯥꯗꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯀꯦꯔꯥꯁꯨ ꯍꯥꯠꯄꯤꯌꯨ ꯐꯣꯟꯁꯤꯗꯗꯤ ꯄꯥꯏꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯍꯥꯏꯔꯝꯃꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯔꯥꯖꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯁꯝ ꯐꯣꯏꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯂꯤꯁ ꯇꯧꯐꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯄꯔꯆꯦꯁꯇꯨ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯔꯣꯖꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯖꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯅꯪꯁꯦ ꯍꯨꯔꯥꯟꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯔꯣꯃꯤꯌꯣ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯨꯕ ꯁꯅꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ ꯅꯪꯅ ꯍꯨꯔꯥꯟꯕ ꯍꯧꯔꯛꯏꯁꯦ ꯃꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯉꯁꯤ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤ ꯍꯥꯠꯄ ꯀꯤꯗꯅꯦꯄꯤꯡ ꯑꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ CI ꯑꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤ ꯁꯤꯕꯒ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯄꯨ ꯁ꯭ꯋꯥꯃꯤ ꯑꯗꯣ ꯅꯥꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯇꯄꯨ ꯁ꯭ꯋꯥꯃꯤꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯇꯄꯨ ꯁ꯭ꯋꯥꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯇꯄꯨ ꯁ꯭ꯋꯥꯃꯤ ꯅꯪꯗꯤ ꯁꯤꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯋꯥꯃꯤꯗꯨꯅ ꯍꯥꯏꯈꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯔꯦ ꯃꯗꯨꯗꯒꯤ ꯐꯔꯒ ꯂꯥꯛꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯋꯥꯃꯤ ꯑꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯚꯖꯟ ꯏꯁꯩ ꯁꯛꯄ ꯃꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯆꯧ ꯑꯁꯥꯡꯒꯁꯨ ꯈꯪꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ DSPꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯄꯥꯏꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯆꯦꯟ ꯁ꯭ꯅꯦꯆꯤꯡꯒꯤ ꯃꯇꯥꯡꯗꯣ ꯁꯅꯥ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯗꯤ ꯊꯦꯡꯅꯔꯦ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯅꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ DSPꯒꯤ ꯃꯦꯗꯥꯝꯗꯣ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯄꯨ ꯁ꯭ꯋꯥꯃꯤꯅ ꯑꯩꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯄꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯄꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯃ ꯁꯛꯆꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯊꯥꯖꯍꯜꯂꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯁ꯭ꯋꯥꯃꯤ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯁ꯭ꯋꯥꯃꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯥꯖꯨꯗ ꯁꯔꯣꯖꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯥꯖꯨꯗ CI ꯑꯗꯨꯅ ꯅꯪꯒꯤ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯗꯃꯥꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇ ꯁꯥꯃꯨꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯪꯖꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯤꯡꯁꯤꯡꯈꯤꯕ ꯃꯤꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯅ ꯃꯀꯨꯕꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯀꯤꯗꯅꯤ ꯐꯥꯎꯕ ꯌꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯣꯟꯕ ꯉꯝꯖꯗ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯕꯁ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯣꯟꯇꯦꯛ ꯇꯧꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯑꯇꯣꯞꯄ ꯑꯃꯗ ꯇꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯩ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯍꯥꯟꯅꯕꯨꯗꯤ ꯀꯥꯎꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯐꯤ ꯑꯅꯧꯕ ꯈꯔ ꯁꯦꯠꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤ ꯐꯤ ꯑꯍꯟꯕ ꯁꯦꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯟꯇꯦꯛ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯔꯥꯃꯨꯅ ꯍꯥꯏꯔꯛꯈꯤ ꯌꯨꯝ ꯁꯥꯕ ꯃꯤꯗꯤ ꯌꯨꯝ ꯐꯖꯕꯗ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯐꯤꯔꯣꯟ ꯇꯨꯕ ꯃꯤꯗꯤ ꯐꯤꯔꯣꯟ ꯐꯖꯕ ꯁꯦꯠꯇꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯁꯔꯣꯖꯇ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯁꯦ ꯃꯗꯨꯗ ꯁꯔꯣꯖꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯔꯒꯦ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯁꯜꯂꯨꯔꯒ ꯆꯦꯜꯂꯛꯄꯁꯨ ꯅꯠꯇꯅꯃꯗꯨꯗ CI ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤ ꯍꯛ ꯂꯩꯗꯨꯅ ꯑꯩꯉꯣꯟꯗ ꯃꯔꯩ ꯌꯦꯠꯂꯤꯕꯅꯣ ꯄꯩꯁꯥ ꯈꯖꯤꯛ ꯈꯛꯇꯗ ꯅꯁꯥ ꯌꯣꯟꯕ ꯉꯝꯕꯤꯁꯤꯗꯤ ꯃꯗꯨ ꯁꯔꯣꯖꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯦ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯌꯣꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯗꯦ ꯑꯗꯣꯝꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩ ꯑꯗꯨꯒ ꯊꯕꯛꯁꯨ ꯇꯧꯏ ꯌꯨꯅꯤꯐꯣꯔꯝꯁꯨ ꯁꯦꯠꯂꯤꯕꯅꯤ ꯅꯪꯅ ꯌꯣꯟꯒꯦꯕꯨ ꯈꯜꯂꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯂꯩꯕꯥꯛꯁꯤꯐꯥꯎ ꯌꯣꯟꯒꯦ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯌꯣꯟꯈꯤꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ CI ꯑꯗꯨꯅ ꯁꯔꯣꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ CI ꯑꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯕ ꯅꯪꯒ ꯑꯩꯒꯁꯦ ꯆꯞ ꯃꯥꯟꯅꯩꯑꯕ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ ꯃꯗꯨꯗ ꯁꯔꯣꯖꯅ ꯍꯥꯏꯔꯛꯏ ꯀꯔꯝ ꯍꯥꯏꯅ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛꯑꯒ ꯍꯛꯆꯥꯡꯁꯤ ꯌꯣꯟꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯅꯁꯥꯗ ꯌꯣꯟꯖꯕꯅꯤ ꯄꯨꯂꯤꯁ ꯑꯗꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯁꯔꯣꯖꯀꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯦꯟꯈꯠꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯔꯣꯖꯀꯤ ꯃꯃꯥꯟꯅꯕꯤ ꯀꯝꯃꯣ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯁꯨ ꯍꯨꯔꯥꯟꯕꯤꯅꯤ ꯅꯪꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯣꯏ ꯐꯪꯂꯕꯅꯤ ꯀꯔꯤꯕ ꯅꯪ ꯅꯃꯤꯡꯗꯣ ꯃꯗꯨꯗ ꯀꯝꯃꯣꯅ ꯍꯥꯏꯔꯛꯈꯤ ꯀꯃꯂꯥ ꯀꯧꯏ ꯑꯣ ꯀꯃꯂꯥ ꯀꯧꯋꯦꯕ ꯀꯃꯂꯥꯗꯤ ꯀꯩꯅꯣ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯐꯠꯇ ꯍꯧꯗꯤ ꯃꯔꯛꯇꯒꯤ ꯁꯥꯠꯄ ꯊꯝꯕꯥꯜꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯃꯗꯨꯗ CI ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯐꯠꯇ ꯍꯧꯗꯤ ꯃꯔꯛꯇ ꯁꯥꯠꯇꯔꯒꯁꯨ ꯃꯍꯥꯛꯅꯗꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯐꯠꯇ ꯍꯧꯗꯤ ꯑꯣꯜꯍꯟꯗꯨꯅ ꯂꯩꯍꯜꯂꯦ
ꯃꯍꯥꯛꯄꯨ ꯌꯥꯝ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯔꯥꯖꯦꯟꯗꯨꯗ ꯊꯥꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯊꯥꯕ ꯃꯇꯝꯗ ꯔꯥꯖꯟꯅ ꯅꯉꯣꯟꯗ ꯌꯨ ꯂꯤꯛꯂꯤ ꯑꯃꯒ ꯕꯤꯔꯌꯥꯅꯤ ꯈꯔꯒ ꯄꯤꯖꯕ ꯅꯠꯇꯅ ꯀꯩ ꯇꯧꯔꯝꯗꯣꯏꯅꯣ ꯁꯔꯣꯖꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯂꯥꯛꯂꯤꯕꯅꯤ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤ 50% ꯁꯤꯌꯔ ꯅꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯩꯅ ꯑꯩꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂ ꯃꯇꯨꯡꯗ ꯈꯔ ꯅꯦꯅꯥ ꯇꯥꯕ इज्जत लेबा थबक खर तौगद्रा हाइदुन खलगा हाइदुन हारखी मदुदा कम्बोना मफम दुदा महाकी ब्लाउज याव पैसा दो थोक्तुना पुलिस अदुदा पिरम्मी पैसा दु यामदे हाइदुन पुलिस अदुना हारखी मदुरैदि नंद किशोरना पिरम्बा लेकदु महांगना पुलिस अदुदा पिरम्मी मदुरैदि पुलिस अदुना माइ कांस्टेबल अदुदा मखोइसे कदाइदे लेबना हाइदो कुपसेन चेन हाइदुना मखोइ मफम दुदा थातोरखी विवेक सु महाकी मरुपसिंग लोइना गाड़ी थौदुना लाक्लमी मदुरा विवेक की गर्लफ्रेंड हारखी अखोइना एक्सीडेंट थोबो मतमदा अखोइना उसनदबि लाक्पदो अदुगुमना सरदारजी अदुना अखोइना तौरिबा थौदो अदुदा माना मतिंग पालमदुदि गमदौबनी वहाय अदु ताबा मतमदा विवेक ज्ञान खरा लाखी मखोइना लंबीदा लाक्पा बंजारन खरदा इसिंग थक्लदुना मखोइ फ्रेश ओरमी गीता हाबदी विवेक की गर्लफ्रेंड दो मखोइ ममानबसिंग वाइ सनदुन लेरमी ममानबसिंग अदुना मिपुम खुदिमासे लाई लाई हाइदुना पकत कनै कमाइ तोइ जानो मदुरा विवेक न चंगादुना इसिंग हैदरदुना हारखी मसे कइनो इसिंगनि हिंदीदना पानी इंग्लिशदना वाटर ईश्वरदे मखतनी हाय अदुबु मखोइना मायाम थोहनबिरदुना मखोइ मसेन पकत खनाबनी मखोइना मखोइ धर्मगी दमत खनाब नते मखोइना ईश्वरबु मसक खंगदबि दमत खनाबनी संसार सिदा वाखलुनसे अमखता ओइरबा अदुगा लोन सो मखता ओइ तारकदी धर्म सो मखता ओइरमगदबनी सोमलकनदी खुरिसिगी नुपिदु मथवाइ नुवाइतना कपचरमी पुलिस स्टेशन खुरेसीदा पुलिस अदुना वहंग पाहुं चथदुना लेरमी पुलिस अदुना हरकी लेबा थादोक्तुना चेंगनी न होनरिबसे करी प्लान तौरिबनो मदुरा खुरेसीना हरकी नंग लाइबु टेररिस्टनी न चबयुंग खंखरबनीना करीबु हारुगनी अदुबई टेररिस्टनी नत्ती मदुरा पुलिस अदुना करेमना मिनोकलोना हरकी नखोय खुदिमासे चमानै इरांग होबो खरना कोइम्याबु लोना चेंथन बैवानी हादना खुरेसी दुना हरमी पुलिस अदुना खुरेसीगी अंगांसिंग अदुबु फुरगा मखोयगे टेररिस्ट के मरी लेने हाबसे आइना खुदम पीगनी हादना हरमी अदुगा महाना अंगांसिंग अदुबु फुबो हरक्लमी कनागा लोइना बॉर्डर क्रॉस तौरिबना हादना अंगांसिंग अदुबु तमथिना फुरमी मदुदा खुरेसीना थिंगबा मतमदा पापमनबासे नंगना खंगबनी हादना खुरेसीदा ताइनरमी मदु खुरेसीना हरकी सा नुमिनदुदा अदोंगी मरमना आइगी इचा फाइबो अदो ममागी मनुंगदा सिरिबनी नुमिनदुदा आइना हाबदा तोमना थाजबिरम तारगदी ngasi थोलिबा थौदोसे थोक्लमलोय अदुना मखोइबु आइदौना लमसे थादोक्तुना चन्नबगी दमता फोर्स तौबिगनु मदुदगी पुलिस अदुना तांग अमदा कई तौतुरिनो हाइदुना मखोइबु थीन थीन फुरमी मदुदगी नुपा अदुना हरकी आई गधा हयेंग नतेने ngasiनि ने हाइदुना हरई खुरेसिना सिरा संगानिबु वालु ताबा मतमदा पोंगनमी अदुगा महाकपु कैसु खंजदबनी तुमिना लयु हाइदुना महाना सिरा साइजरमी अदुबु सिरा हनबा कौबा लेरमदे असावबना तुंगैना अदुना महाना पुलिस अदुदा मखौ पोंगना जनवरी की तांग अमदना मी खुदेमक तिनबा मतमदुदा पोम पुखायनगनी हाइदुना हरमी बोम सिंग अदु कराय कराय प्लान तौदुना हाइदुना पुलिस अदुना अंगांदो फुरा फुरादा हंगमी अदुगा खुरेसिना आइदी पुनुमसे मंग चम्मानी हाइदुना हरमी मदुरा पुलिस अदुना थाजबा कौबा लेरमदे आइदी लोइना ग्यान तारे नंग आइगी लोइना जगदबने हाइदुना खुरेसिबु मखोइ जेतुदा हापचलगा पुलिस सिंग अदुना पुदुना लाक्लमी पुलिस स्टेशन दुना मखोइना लुपा लिसिंग अनि पिरा फाव ग्यादे हाइदुना हरमी मदुरा स्वामी दुना अंगांग मखिबि रिपोर्ट इरुसो हाइदुना चलगा नखोइना थुदो मांगलगा लाक्पै मौनी लोइन तौरिबसे चेंदी हुरालु रे दुबु चलकपुर पुलिस की चिप थेंगाइना बै वानी हाइदुना हरमी एम्बुलेंस के थेंगाइना मदि फरुद्रा हॉस्पिटल गौनवा हाइदुना स्वामी दुना सावदुना हरमी तजादुदा राजुगी मनी अदु लाक्लमी अदुगा राजुनु स्वामी द महापु कै कौरिनो हाइदुना हंगु मतमदा नंगसे थादोंना बेदमक्ता कौरिमिनी पैसा से माना प्रोक्टिवनी हाइदुना हरमी मदुरी मनी अदुना इसौलांग अदुना सेलुपा लिसिंग अहुम से यामना वान तानखिबनी अदुगा नंगिदे कैमता तौजबा ngамजद्रे अदुगा नंगना नुपीदुगी पुंसीद्रि मांगनगनु मसी हानद्र मनी अदु मफमदुरै चतखिरमी राजुनु लुपा लिसिंग अहुम अदु पासिंजरदुना माथवाइ नवाइजरमदे मदुरा स्वामी नारखी नंगना नसाई था खंजगदमनी ऐसे भजन सही अदुबु कना लाक्तुना आइबु फिल्मदा भजन सौनदि कौरक्तेदना नंगदि लायरपनी महाना थौकोनुंगदा लेबा राजकुमारीनी नसागी था गिंजगदमनी अदुगा नुसिनागी हाइतारगदि पैसा चंगबनी वफमसिंग असे हरमनदुना स्वामी दु मफमदुरै चतखिरमी उपाय लेत्रबा राजु महाना पूजादा फोन तौदुना महाके सेंगबो बाइदो लोइना लिथोकि खंजरमी गोतियाना सरोज लौबा लाक्लमी अदुगा सरोजना नंग nganta लाक्तादि ngasi थोलिबा थौदोसे थोलम लोइदबनी हाइदुना सावरमी सरोजना नंगदि लिक्तु कदाइदैनो हाइदुना हंगमी महाकि मरबदुना
नुपादुदगी ट्रेन कुमथरप मतमदा लहौबनी हादुना हरमी कमोना लेकदुगी मेडल अदु लहौरदुना मसिदा यारबा कृष्ण भगवान असिना अखोइबु कलहौबनी हादुना हरमी मदु सरोसना कदाइदगी लाइना कनबा नते हादुना मखोइ गारी दुर पुना तोंगलमी गोटियादा फोन अम लाक्लमी अदुगा फोन अदुदा माकी कॉन्टेक्ट अमदा सरोस पुथारके हादुना पाव पिरमी पदमा अदु हंदमुक्ति महान लाक्लिबा हॉस्पिटल अदुदा महाकना माकी ममिंग अदु सेरान तुराना लोइन हाइजलमी अदुगा हंदमुक्ति महाक पाकटपना काव हाबदु लेरमदे डॉक्टर अदुना नंग नसाना याना कितने सी पीरिबरा हादुना हनमी मदुरा पदमाना होय याय अदु तालि सोय तौरो हादुना डॉक्टर हाइबा मतमदा खुबी सोय ओइना तौगे हादुना महाक खुबी सोय ओइना तौरमी असुम तौदना पदमाबु ऑपरेशन तौनबे तमता ऑपरेशन थिएटर पुछलमी राजू पूजा की मयम लाक्लमी अदुगा महाना पूजा की थोंगाना लेलबदुना आई मसे हाइबा ngamदौ मानदे हादुना महाना माकी मरुबदुदा हरमी मदुदा अदुदि कमदौ तारे हादुना हरकी ngasi di yeng tare dana haiduna masam tana hajarme duga aina di haibangam na roi wa pumba se nang na hayu haiduna mala makki mamala badu dharame ahan badri mahaki marup kalu du yaramde adupu rajuna mahapu ningthi jana kokselaga aigini haibada nang na tana kana bu lepagene ahan badri aina ne mahaki paisa janu sirubni adupu haujiti mahapu ina thamo sena nu sirure tojadu puja chu mahaki hui duga loirena geti manada tholaklami rajuna kalu da hare मंगवने आईने असेंबसे खरा खतम हायु मधुर कलुना हरकी नन चेन हुरानबा पुलिस स्टेशन यौबा दुसुलोइन हायदुरा मधुरा राजुना हरकी मधुदे हागदब नते मधुर कलुना हरकी नंगसे याम लायरब मिनी हाबसिरा फरे दुदे हारुरगे हादुना कलुदु पूजा गी मना चंगसन बमतमना पूजाना नंगदी राजुगी ड्राइवर दुना त्रा हायदुना हरकी कलु तो फों खंदुदुना मफम दुरे चेनकी मधुदगिदी पूजाना राजुबु थेनरमी राजुना पूजादा नोगी मागो नद्रिंग ममांगदा आइना ओना करिगुम खरा हाइपा पामी हाइदन हरमी मा के पाकटप मौंगदु उरुबा मतमदा महाना राजुदा किस तरमे राजुदा पुजादा किस तरपदगी राजु असेंगमदु हारमदबेदा मफम मदुदगी मसिगी नपीजी की तमतबु करिदोबगी पैसा थीरोइदुना हाइदुना मा के ममाना बदुगा अमुक पैसा थीबा लाक्लमे राजु सु कंगाउनरबो खंगे लोइना महा पैसा थीबा लाक्लमी अदुगा लासंगमदा लाक्तुना मीना जोहार सानेबा दुगिंगनमी मफम मदुरा गंजा थकप नुपा अमना राजू हरकी मियोबने पैसा पुथोलीसे नुआइना हिंगनबई तमत पुथोकपनि अदुबु पैसाना मियोबसे वाहनबनि मरमदुरा गंजा थकचला वादुना कौमे मदुदा राजूना साधुदगी मनात चंगचलदुना साधु महाराज मदुरी नंगी हिंगबगी मोंगनि मदुगो वाथि वारेन सिंगदुदिने आइनासु हाइबा ngame राजू मफम मफम खुदिंगदा पैसा लांगनबई तमता कुचा चलमे सरोसु निथि जना लोसलबा मतुंगदा महाके कस्टमर दुगु ननबई तमत चलमे सोमना कंदना कुरेसी अदु पुलिसना पुदना चलमी अदुगा पुलिस अदुना बोम कायदा लगी हादुना कोइति थिरमे कुरेसी ने पुलिस अदुना मोने येंगदुना लेबा मतमदा पुलिस अदुना करिनो हादुना हंगमे मदा कुरेसी ने हरकी महाकसे धर्मगी वखलोंदा गाउदुना लेरे अदुगा नांगना लमन खुंबई वखंदा गाउदुना लेरे असुम दोक्तारगदे खोइबु नियाय कनाना पिदुना हादुना हरमे टेररिस्टि माके एनी मक्तनी हादुना हरमे मदा पुलिस अदुना नन हनिंग साइजे टेररिस्ट ने हादुरिब्रा नंदी यामना चंबा सारी ने हा नंगी दुबई से नबीदमत होनरिब नत्रो खंगदि दाव यादब हाइबसिना नंगी नतुंग चलिब्रा नत्रगना नंगना दाव यादबगी मतुंग चलिब्रा अहानबदि अंगांग मांगलेदना अदु यामना मुन यिंदो केगिनो चिंग के हायरा हायदन हाइब मतमदा खुरेसिना पुलिस अदुबु गाड़ी दुदगी इंथुरमे दुगा महा गाड़ी दुदगी चेनखेरमे खुरेसी याम कन चेलमे दुगा पुलिस अदुना कोइतान तंदना दुना खुरेसी ममांग थलदना महाना खुरेसी मखोंग नोमैना कापमे सिनबदरा पद्मा की ऑपरेशन लोरदुना पद्मा की पैसा की सेनफम अदु डॉक्टर अदुदा पिरमे दुगा डॉक्टर अदुना लुपा लिसिंग मरफु पुदना लाक्तमे दुगा लुपा लिसिंग निफु अमना अहन अदुदा पिरमे लुपा लिसिंग अहुम अबदी डॉक्टर अदुना नहा की फिरोल केका लेबगी कोर्स अहबदी चथोक चसिंग की कोर्स ने हादुना लुपा लिसिंग निफु दुग लुपा लिसिंग अहुम लोथोलमे अहन अदुना दि कप्सरमे दुबु उपाय त्रबनिना महा लुपा लिसिंग कुंठा तरेतो पुदना लाक्लमे अहल अदुना पैसा पुदुना चक्किबे मोंग अदु मफम अदुदा राजूसु चपोचादुन लेरमनी अदुगा अहन अदुना पैसा पुदुना चक्किबे मतौदु उबा मतमदा राजूना अहल अदुगी मतुंग कोइन इनरमे सोमला कंददी सरोस महाकी कस्टमर की मनाता लाक्लमे अदुगा महाना कस्टमर दुगी मनाता चंगबु मतमददी नुपा अदुली जमेला थरप मी ओइदुना लेरमे अदुगा गोतियाबु नहाना इबु नमथाक तौरगा नुपीसिबु कस्टमर तोपता पीनबु होनरिब्रा हायदुना गोतियादा हायरमे गोतियासु पाकट पाकतना मफम अदुरी चेन खिरमी अदुगा
Sarosna hari ay mafhum sida Gotiana Prokni do Gotia di Chengre. Nang ay mafhum sida itanda lakpani khalo do ibani business tongminasi. 25% manang na lo haidun harami adubu lupa aduna yaba koboliramde. Saros mafhum adugi chen na bidamata makhoi bu inthuramdana mafhum adugi chalakirami. Sinamadana ahalado Padmagi manata pachadu puduna hospital ranglami. Maki matungda Raju Sukwini narami. Mafhum adu maktada Khurisibu police aduna makhong no maina pan badagi lain na bidamata puraklami. Rajuna hospital lengi timing aduna pujana phone tawklami aduga mahana ising konsindu thadoladuna irujali haidun harami aduga passes adu puduna lakani haidun sarami. Ahaladuna pashadu Padmada pirami. Padmana hajarei lupa lising amatang helaktaragadi Sanugi sental laitabani police laitabani adum tang laibire di phagadabani. Madura ahaladuna haraki hen madilayadana lupa lising ahumdam nothokpiribani. Ahaladuga Padmaduga waisanaba du Raju chutarami aduga Rajuna mapanda taripa paisa nangira haiduna ahaladu mapanda kothoknami aduga Padmadagi paisadu munduna chinge tabu matamda ahanna makhongda yaladuna isugi punsi kandiyo haiduna kapcharami. Adumaktabu Raju paisadu puduna mahaki nupigidamak 5-star hotel aduda New Year ki passes lawpa laklami. Khurisibu hospital adura porappa matamda mafam aduda Mansur Khan haiduna terrorist mako ama lerami. Police aduna haraki Khurisi mahakase Mansur Khan kawbani nangona henja thibani nakoini pullaga planning atopa amga tawulerangani haiduna harami wahai aduda matamda Khurisina police aduna munna yengmada namita morok hajalura haiduna haraki. Officer aduna mahaki constable aduda makhoibu ningthina senanabidamata haramdra mafam aduri tholaklami. Saros Pulambidi ki Paraduna, Gunda Sing aduna, Puduna, Ben and the Haptuna Pudana Laklami. Ben Manunda Makoya some Kanaratuna, Makoina Tam Putonaratuna, Kamuda Tana Telame, Adagidi, Benadu, Manunda Kanarapatagi, accident Oktuna, Octo the Yeshelame, Octo the long patiming aduda, Bebe Koigari the Su, Apamaduri Lameduga, Bebe Hogarisu, accident Holame. Vivek now to the Tonga Clipami Dubu, Soprapan Brahabna, Yamatamda, Mapamadu, the Miron Minipi Moidun Lename. The Pitu Matodu, Ubangam Dredana Vivekna, Mahapum Haki Gaida, Hospital Tamna Proclame. Somakandra Raju, Mamma Midhumang, Roro Taki, Wakanwaitan Mahak, 5-star hotel at the New York passes Kapulaklame, Adubu Mahana, Padma Masunga Haladuna, Warisanaduna, Pashatsina, Masubu Tado Handini Habagi, Warisang to Mahani Sindulerami, Aduga Mahak, passes Adu Kapangamde. Mahang Mapum to the Gi, Pasa Paratoloki, Aduga, Mahang Tolapomatamda. Mafamadu puja yorki. Ras mafamadu ki manga tholaki duga pujana ras haidna koucharaki. Pujana mangona changsilaktuna nang hauji bawlu sindri bakarikino. Passes hadu kaktribara haiduna harami. Madura Rajun haraki. Aingonda paisa laitapagi ai passes hadu kaktre. Adubu makutati paisa jabun nama paiduna leiba adu pujana urami. Rajuna mahaki wari sembaduri thoraki. Aigi ming Ananas kawe duga mayam laibu kebal Raju haina khangnabani. Nakoi yungi maningda laiba basti durai laibani. Puja aina nangbu hek uruba mikuptagi nang naibu nusina baidamukta aina ngangi sakiba khudimak sing ado achumba amdante aranba ngaktani. Puja nadi yamna ngaktuna tarami aduga Rajuna makha tarki aise yamna fataba mi sakamani nangbu aina aigi nusigi langda adumak thuandura lakibani. Masi haramna Raju mamai leithroktuna puja dagi thamna lakki aduga mahana paisa adubu phini gamsaladuna mahak hospital mai tamlaki. Aduga mahangna paisa du yamsinba matamda mangwandagi ayawba lupa lising ahumdasu hapchilami. Somdadi kamosu soladuna Sarosna hospital tamna poraki Viveknasu miroli bana pidubu puduna laklami. Sarosna hospital da lakpa matamda mahaki mamana pidubu kanbina baidapangta harami. Kaidawrage haiduna doctor hamu matamda thang thilambani haiduna harami. Maduda doctor na masidi police case ni police ta hana report idargadi koi layang mangamoi haiduna harami. Apamadura senior doctor laktuna kaidawrage haiduna hamu matamda doctor aduna thang thilambani ye masi police complaint tawdragadi akoi layang mangamoi haiduna haraki. Chapmana na senior du so haraki. Sarosna mahagasi haujilang da taragadi soidna siragani haiduna kapcharami. Sarosna piyu haiba paisa pi haiduna hami paisa wanati police complaint hana ihelo aduga lao haiduna mahana Saros pu inthurami. Maduragidi Sarosu kaptuna doctor adugi manakta laklatuna mahakpu layang biyun aduga aisi adonga ahingle asu leminarage haiduna harapmi. Adomna tuminasi haiba makai tuminagani haiduna kapcharami. Maduragidi doctor aduna karinuna nangangli tu haiduna harami. Kamona nana hawaltuna mahakna lik adugi pendel lama hahubudu uladuna pendel adu yawriba Krishna adu
ꯑꯁꯦꯡꯕ ꯁꯅꯥꯅꯤ ꯃꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔꯗꯨꯒꯤ ꯃꯉꯛ ꯁꯝꯗ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯦꯟꯗꯦꯜ ꯑꯃ ꯁꯤꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗꯒꯤꯗꯤ ꯀꯃꯣꯒꯤ ꯂꯥꯌꯦꯡꯕ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯇꯦꯔꯣꯔꯤꯁ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯃꯤꯁꯤꯡ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯈꯨꯔꯦꯁꯤꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒ ꯃꯥꯟꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯦꯔꯣꯔꯤꯁ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯥꯔꯛꯇ ꯅꯠꯇ꯭ꯔꯒ ꯃꯣꯜꯗ ꯕꯣꯝ ꯊꯝ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯄꯣꯈꯥꯏꯔꯛꯄꯗ ꯃꯤ ꯌꯥꯝꯅ ꯁꯤꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯄꯣꯈꯥꯏꯍꯟ ꯇꯥꯔꯒꯗꯤ ꯃꯤ ꯌꯥꯝꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯣꯏꯅ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯇꯦꯔꯣꯔꯤꯁ ꯃꯀꯣꯛ ꯑꯗꯨꯅ ꯈꯨꯔꯦꯁꯤꯗ ꯀꯨꯔꯥꯟ ꯄꯤꯔꯝꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯠꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯨꯗꯨ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯩꯁꯥ ꯆꯕꯨꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯨꯗꯒꯤ ꯍꯦꯟꯒꯠꯂꯒ ꯂꯨꯄꯥ 3,000 ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯒꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯖꯨꯗꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯀꯞꯆꯗꯨꯅ ꯂꯩꯖꯔꯝꯃꯤ ꯕꯤꯕꯦꯛꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯀꯅꯥꯝꯇꯅ ꯄꯥꯏꯈꯠꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯕꯤꯕꯦꯛꯇ ꯀꯣꯟꯁꯔꯠ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕꯒꯤꯁꯨ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯕꯦꯛ ꯍꯣꯏ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯀꯗꯕ ꯂꯝꯕꯤꯁꯤꯡ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯈꯨꯔꯦꯁꯤ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯔꯣꯖꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯁꯣꯞ ꯀꯥꯏꯗ ꯂꯩꯒꯦ ꯍꯪꯗꯨꯅ ꯍꯪꯂꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯑꯗꯣꯝꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯏꯗꯨꯅ ꯀꯩꯗꯧꯕꯗ ꯁꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯔꯣꯖꯁꯨ ꯌꯥꯝꯅ ꯀꯥꯛꯅ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕꯗ ꯇꯨꯁꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯤꯕꯦꯛꯅ ꯃꯤꯔꯣꯜꯂꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯈꯨꯔꯦꯁꯤꯅ ꯑꯗꯣꯝꯅ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯗꯣꯝꯅ ꯇꯦꯔꯣꯔꯤꯁ ꯂꯩꯕꯅꯤꯅ ꯃꯥꯅ ꯄꯥꯈꯠꯆꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯈꯠꯇꯨꯅ ꯆꯦꯟꯅꯔꯝꯃꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯄꯗꯃꯥꯒꯤ ꯀꯥꯗ ꯄꯗꯃꯥꯒꯤ ꯅꯔꯁ ꯑꯗꯨ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯨ ꯂꯥꯛꯂꯝꯃꯤ ꯔꯥꯖꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯨꯅ ꯄꯗꯃꯥꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯄꯗꯃꯥꯕꯨ ꯋꯤꯜ ꯆꯤꯌꯔ ꯑꯃꯗ ꯇꯣꯡꯍꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯔꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯍꯥꯛꯀꯤ ꯁꯨꯄꯤꯔꯤꯌꯔꯁꯤꯡꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯆꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯝꯕ ꯀꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯀꯌꯥ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯥꯜꯍꯧꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯂꯥꯜꯍꯧꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯕꯤꯕꯦꯛꯁꯨ ꯂꯥꯜꯍꯧꯕ ꯑꯃꯒ ꯈꯨꯠ ꯊꯣꯡꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯂꯥꯜꯍꯧꯕ ꯑꯃꯒ ꯈꯨꯠ ꯊꯣꯡꯅꯗꯨꯅ ꯂꯥꯜꯍꯧꯕ ꯑꯗꯨꯕు ꯇꯞꯇꯥꯅ ꯐꯨꯒꯩ ꯍꯥꯠꯂꯝꯃꯤ ꯕꯤꯕꯦꯛꯁꯨ ꯂꯥꯜꯍꯧꯕ ꯑꯗꯨꯒ ꯈꯨꯠ ꯊꯣꯡꯅꯔꯛꯄꯗꯒꯤꯗꯤ ꯂꯥꯜꯍꯧꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯔꯥꯖꯨꯅ ꯃꯤ ꯀꯌꯥꯗꯨꯒꯤ ꯊꯋꯥꯏ ꯀꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯍꯣꯏꯖꯟꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯝꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯁꯔꯣꯖꯄꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯁꯔꯣꯖꯄꯨ ꯃꯍꯥꯛꯅ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯔꯣꯖꯇꯤ ꯇꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯜꯍꯧꯕ ꯑꯗꯨꯅꯗꯤ ꯁꯔꯣꯖꯀꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯝꯃꯤ ꯂꯥꯜꯍꯧꯕ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤ ꯁꯔꯣꯖꯀꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯨ ꯂꯥꯛꯑꯗꯨꯅ ꯁꯔꯣꯖꯇ ꯅꯪꯒ ꯑꯩꯒ ꯑꯌꯨꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯎꯅꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯨꯕꯨ ꯊꯥꯖꯍꯟꯈꯤ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯦꯔꯣꯔꯤꯁꯅ ꯎꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯣꯠꯍꯜꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯕꯦꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ ꯑꯁꯨꯝ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ ꯑꯗꯨꯒ ꯈꯨꯔꯦꯁꯤꯅ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯜꯂꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯂꯥꯜꯍꯧꯕ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯂꯣꯠꯂꯤꯕ ꯃꯐꯝꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯈꯨꯔꯦꯁꯤꯅ ꯀꯨꯔꯥꯜ ꯑꯃ ꯄꯨꯊꯣꯛꯂꯒ ꯏꯁꯣꯔ ꯑꯃꯠꯇꯅ ꯙꯔꯃ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒ ꯂꯥꯟꯅꯁꯨ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯕꯅꯤ ꯅꯈꯣꯏꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯈꯜꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯜꯍꯧꯕ ꯃꯀꯣꯛ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯔꯦꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯈꯨꯔꯦꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯅ ꯑꯜꯂꯥꯍꯅ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯨꯁꯜꯃꯥꯟꯅꯣ ꯃꯁꯤ ꯑꯜꯂꯥꯍꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯜꯂꯥꯍꯗꯤ ꯃꯤꯕꯨ ꯅꯨꯡꯁꯤꯌꯨ ꯃꯤꯕꯨ ꯍꯥꯠꯀꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯍꯥꯏꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯊꯟꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯤꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯜꯍꯧꯕ ꯃꯀꯣꯛ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ
ꯆꯠꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯖꯨ ꯆꯦꯟꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨ ꯈꯨꯠ ꯊꯣꯡꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ AK-47ꯒꯤ ꯃꯔꯨ ꯑꯗꯨꯅ ꯔꯥꯖꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯜꯂꯝꯃꯤ ꯔꯥꯖꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯕꯣꯝ ꯌꯥꯎꯕꯁꯤꯡ ꯑꯗꯨ ꯎꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯕꯦꯛ ꯑꯃꯁꯨꯡ ꯔꯥꯖꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯕꯤꯜꯗꯤꯡꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯣꯡꯊꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯣꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯨꯒ ꯕꯤꯕꯦꯛꯅ ꯕꯤꯜꯗꯤꯡꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯌꯩꯁꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯔꯥꯖꯨꯅ ꯅꯪꯒ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯨ ꯑꯃꯁꯨꯡ ꯕꯤꯕꯦꯛ ꯄꯨꯟꯁꯤ ꯂꯣꯝꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯈꯨꯔꯤꯁꯤꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯔꯤꯁꯤꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯟꯅ ꯌꯦꯛꯅꯕ ꯑꯣꯏꯔꯝꯕ ꯑꯗꯣ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯇꯤꯟꯅꯈꯤꯔꯝꯃꯤ ꯕꯤꯕꯦꯛꯀꯤ ꯂꯩꯔꯣꯟ ꯆꯟꯕ ꯅꯨꯃꯤꯠꯇ ꯄ꯭ꯔꯦꯁꯀꯤ ꯃꯤ ꯀꯌꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯥꯔꯃꯤ ꯑꯣꯏꯅ ꯃꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯥꯔꯃꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊꯋꯥꯏ ꯊꯥꯏ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯀꯌꯥꯗ ꯍꯥꯏꯔꯝꯃꯤ ꯀꯝꯕꯣ ꯑꯃꯁꯨꯡ ꯁꯔꯣꯁꯨ ꯏꯖꯠ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯄꯨꯖꯥꯁꯨ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯥꯡꯈ꯭ꯔꯀꯥꯟꯗ ꯅꯨꯡꯁꯤꯕꯒꯤ ꯚꯦꯂꯨꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗꯣ ꯁꯤꯔꯕ ꯃꯇꯨꯡꯗ ꯐꯪꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯖꯥ ꯑꯗꯨ ꯔꯥꯖꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯐ꯭ꯔꯤꯖꯇ ꯌꯥꯎꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯕꯔꯞꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯍꯦꯔꯣ ꯑꯣꯏꯅ ꯁꯤꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯁ꯭ꯋꯥꯃꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯨꯁꯦ ꯁꯤꯕ ꯅꯠꯇꯦ ꯑꯃꯣꯔ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯨꯒꯤꯗꯃꯛꯇ ꯖꯣꯏ ꯖꯣꯏ ꯂꯥꯎꯔꯛꯈꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯗꯃꯥ ꯑꯗꯨꯒ ꯁꯥꯅꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯁꯤꯡꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯋꯥꯠꯂꯤ ꯂꯨꯄꯥ 50,000ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝ ꯑꯁꯦ ꯂꯥꯜꯂꯤ ꯏꯁꯨ ꯅꯨꯄꯥꯗ ꯍꯣꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯅꯨꯕꯨ ꯍꯣꯠꯍꯟꯕ ꯃꯇꯝꯗ ꯃꯁꯨ ꯅꯨꯄꯥꯅ ꯇꯥꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯨꯄꯥ 30,000 ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥꯅ ꯑꯪꯀ ꯍꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯂꯨꯄꯥ 10,000 ꯄꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯕꯆꯥ ꯚꯥꯏꯅ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯤꯝꯄꯜ ꯏꯟꯇꯔꯦꯁ ꯍꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯦ ꯊꯥꯒꯠꯆꯔꯤ